Nganu Hurallambagi Wahouda Nongmei Puthoktuna Leikai da Kihallamba Meeoi Police ta Sinnakhre Leikai na Nganu Hurallambani haina faraba Meeoi amagi mapana Nongmei Puthoktuna miyam da ki akhang thokanbagi miyam na waраklaga Police ta Sinnakhre haina Moirang Kampu Development Club Moirang Kampu Union Club amade Moirang Kampu Nupi Thodang Lup na thadorokpa cherol na haire cherol sina hai thodok ase ngarang ayuk pung 10 taba matamda Moirang Kampu awang Leikai da thokibane Moirang Kampu awang Leikai da leiba Senjam Romesh Kanta chahi kun mathoi Elias Utam apok PS iten singana Leikai asida leiba haurungbam achouba singagi yumdage Nganu Hurallambagi damak phakhe mahakna Hurallamba sida yawba Meeoi ahumge maming matha aidorokpada top awang Leikai da leiba laifrakpam Dirasu yawrakhe masida Diras ki apokpa Ramanandabu watemna bagi damak kaurubada masanupabu pharuba miyam aduda masagi license gun Puthoktuna kapna bohonarakpadage miyam sangcinduna warakhe tungda Imphal East ki police ki team ama laktuna thodok asigi matangda FIR ama register tawkhre haire Manipur da ganja thabagi ayaba pikhibagi singnaba leire Kangpokpi district ke Iceland block ki manung chanba Gotankot village ke Park Chawba Chingmai gi saru kharada ganja park sana thabagi video viral oirakle hairiba video sina chumbo oirabade Manipur miyam gi laibak thebane Narcotic Drugs and Psychotropic Substance Act 1985 ki manung chanba ganja bu park sanna tharamliba se Manipur lengang ayaba pithokhibra karigumba ayaba pikhiba leiragana kari maram gi piribano haibadu sengdokpam thoi haina Coalition Against Drug and Alcohol gi secretary khundongbam anandana thadorokpa cherol amana phongdorokle laingang na ayaba pikhibagi chingnaba leire haina su phongdorokle Jenims ki MBBS tamnabagi seat 150 da hengatlagane Jawaharlal Nehru Institute of Medical Sciences ta hana MBBS tamnabagi seat 100 oiramba do hengat pinaba state government taknaduna lakpa do seat 150 da hengatpada National Medical Council na ayaba pirakle haina Chief Minister N Biren na yamna nungaiba paw ama oina ngarangi assembly mifamda phongdokre Department tareta kote lising ahumga chanipan marfudraga nipan dasmik mga pass tawkhre ngarang chathagiba Manipur Legislative Assembly session da tongan ba department taret ki apun ba senfam lupa crore lising ahumga chanipan marfudraga nipan lak yangkhai mga lising nifu yana ba laitana pass tawkhre Tara nitoy suba Manipur Legislative Assembly gi ani suba session ge ngarang mapani chanba numitta pass tawkhibang demand sing adudi education gi lupa crore lising ani ga chamnga kun mga lak nifu ga nitoy lising marfudraga mari cap and PD gi lupa crore chama ga hompu ga taret lak humbudraga taruk lising hompu ga mari panchayat gi lupa crore chama ga kuntra nipan lak marafu mapan lising tara Water Resources Department ki lupa crore Chamapan kuntra mapan lak kuntra ka mga lising humbudraga humdoy Horticulture and Soil Conservation gi lupa crore marfudraga nithoy lak nifuga mari lising marfudraga mapan Science and Technology gi lupa crore mga lak nifuga nipan lising yangkhay amasung Economics and Statistics ki lupa crore kun mapan lak tara ka taret lising yangkhay ne demand sing asigi apun ba senfam lupa crore lising ahum ga chanipan marfudraga nipan lak yangkhay mga lising nifu ne finance ki thoksu puriba chief minister N Biren na move tawkhiba demand sing aduda opposition congress MLA sing K Ranjit Sugnu K Megachandra Wangkhem TH Lokesor khunrakpam amasung Surja Kumar Okram khangabok na policy cut sing pukhalakhe demand sing aduda treasury vents tage MLA Thongnaujam Syam Kumar Andro BJP MLA Ramuiba Ukhrul NPF MLA Mayanglangbam Ramesor Kaksing NPP amasung MLA Khongbantabam Ibomsa Lamlai BJP na observation sing thamkhe ngasi media gi Meeoi sing mathau leptuna khongjang changchin daure All Manipur Working Journalist Union Amjogi President Wangkhemsa Samjaibu NIA gi official sing na mental harassment pibagi mayokta ngasi August mari paumi sing mathau leptuna wakat mi phamduna khongjang changchin gadaure All Manipur Working Journalist Union Amjo Editors Guild Manipur EGM amasung Manipur Hill Journalist Union MHJU na punna sinduna Manipur Press Club ta ngarang phamkiba emergency mifam na Amjogi President da NIA gi official sing na chathagiba thawong kanna yaningda ba phongdokpa ga loina na paumi sing mathau leptuna ngasi khongjang changchin na ba warep laukiba ne mifam no warep lauraba matong thawong adugi matang da NIA gi official sing gi mathakta yengsin bina ba amade atai agency sing na su
asigumba thawong media gi miyoi singda matungda chathadana ba darkar oiba thabak lobina ba ayiba cherol sing Union Home Minister, Manipur gi Governor, Chief Minister, Press Council of India, PCI amasung Indian Journalist Union IJU da piduna taksinkhre haide MHJU gi President, AMJU gi Vice President amasung EGM gi President na punna khuyek piduna memorandum atu pisin khibane cherol aduna AMJU gi President Wangkhemsa Samjaibu National Investigation Agency NIA na makhoi gi office ta tha asigi ani da kauraga AMJU gi President bu mara leiba miyoi amagum sathagi ba thawong kanna yaninda ba phongdokhe cherol aduna hai July 13 ga mathoi da NIA gi officer amana AMJU gi President da August ani gi ayuk pung 10 da makhoi gi office ta laktuna wari sanana ba khangalakhe madugi matungina karisu singnaba leitana agency asigi thijinbagi thabakta angamba mateng pinaba wakhalonda NIA gi office ta satpane laibak thibadi office yoraba matamda AMJU gi President bu apikpa ka amada pung ani rom kanamta ga wari sanahandana mathanta phamduna lehankhe numidungba matam aduaida NIA gi officer ama ka manungda changlaglaga wahang pahong tawba horakhe tungda topa ka amada amuk puraga mari leinadaba wahang kaya ama hangba horakhe AMJU gi President samjaina phongdorokpagi matunginna nungthil pung manga phawba mahakpu mari leinadaba wahang pahong gi thabak chathaki haire thawong asi media gi ningtambada NIA na chauna singnaba thawong ni haina cherol aduna phongdokladuna athuba matamda chapsabe action lobi yu haire yu legalize tawgani hairakpase ikai bapo e nupi samaj war on drugs campaign gi manung chanba mayai ka bachanjak ama oidiba yungang bu laingak na legalize tawraklabade akan ba khongjang changsin gane yungang legalize tawba yaroi haina nupi samaj ki advisor khundrakpam induna phongdokre asum gi banda government ki employee yauram bage action lawnaba principal secretary taksin khre hill areas committee na recommend tawkhiba ADC bill government na thabak to onthokadabani haina asum na sangsiliba khongjanga mari leinana ngahan umidang pung 3 tagi sangsin khiba singi district singi khongjang aduda government employee sing yauba thengnare maram aduna makhoi sing adugi mathakta verification chathaduna disciplinary action lokhat pi yu haina Churasanpur gi SP Sivananda Sarve IPS na Manipur Police ki DGP gi khuthangda Manipur Sarkar gi Principal Secretary Homda ngarang ayi bacherol piduna taksin khre positive oi bagi chang hantarak le miyoi kunthra ga ni thoi positive oi khe si ba yaude Manipur da COVID-19 positive oi bagi chang hantarak pa thengna re hauki ba pung kun mari da miyoi satru ka humbudra ga manga test tawbada kunthra ga ni thoi nauna COVID-19 positive oi rakhe positive oi bagi chang cha da mari dasmik tareta hantarak le hairiba matam asida home isolation tawduna leiramba miyoi nifuga manga yauna miyoi yangkhai taret laina asidagi phagalakhe pungkun mari asida covid na miyoi amata sihan khide laisada sida sikhiba migi masing lising ani ga chama kunthra mathoi oire manipur gi apunba positive case lak amaga lising kunthra ga mapan chani ga 13 sukhre phagalakhi ba masing na lak amaga lising kunthra ga taruk chatru ka yangkhai mathoi yaukhre active case ta leiba layang liba migi masing chamri ga kunthra ga mathoi oire Mising yangkai humpu khaktang leiraga Angalwadi hanglamlabadi kakthatpa yai dingo Manipur da hojik main Angalwadi Center lising mapan ga samapan yangkai ga nipan amasung mini Angalwadi Center lising amaga chamnga yangkai ga nithoi leire haina Social Welfare Minister Ais Dingo na phongdokre ngarang Manipur Legislative Assembly da thangmai ban kendra gi MLA ke H Joy Kisan na hanglaki bo wahangi paukhumpi duna Social Welfare Minister Ais Dingo na hai State asida Angalwadi Center punna lising tarama thoi chamnga tara lay madugi manungda main Angalwadi Center na lising mapan ga chamapan yangkhai ga nipan amasung mini Angalwadi Center na lising amaga chamnga yangkhai ga nithoi ne Angalwadi Center ama hangba yabagi criteria singde urban rural area da miyoi chamri dagina chanipan phawbugi manungda leibo oigadaba ne aduga mini Angalwadi gi center gi oina de mi chamaga yangkhai dagi chamri phawbugi manungda leiba oigadaba ne aduga tribal hills difficult area sing da de miyoi chahum dagina chanipan phawba leiraga de Angalwadi Center hangba yare aduga hairiba mafam sing asida miyoi chamaga yangkhai dagi chahum phawbagi masing leiraga de mini Angalwadi Center hangdokpa yare haikhe supplement oina thangmai ban kendra ge MLA KH Joy Kisan na hai population yangkhai humpu khaktang leiraga de Angalwadi Center hangdokpa yauraga de kakkadra karigumba Angalwadi Center amada Missing masing yamne hengatna leiraga de ahenba missing adu yenglaga mini Angalwadi natraga Angalwadi hangba yabagi criteria yauraga de adumak anuba center hangdokpa yabra haikhe
मदुगी पाउखुमदा मिनिस्टर डिंगोना हांगदोकपा याई मिसिंग यांखै होंपु खक्तंग लैरगा अंगलवादी हांगलमलगदे कक्थटपा याई हाइखे। अरोइबदा ताबिरिबा पुमनमकपु थागतजरी।